Leimakhong Army ke manungda thabak suba changkhraga thiba khangdana leiriba Laishram Kamal Babu gi JAC amadi khoishaonaraba Meeyamna Kanto Sabal de leiba Leimakhong Army gi Barricade Thugaikhre 57 Mountain Division gi GOC Major General SS Kartikeya gi Effigy Mei Thakhre JAC against the missing of Laishram Kamal Babu na thiba khangdana leiriba Kamal Babu ngasi fawbagi manungda tekta kaidna sinarakadabani haina matam thakibadu Army gi maikaidagi thabakta onthoraktabadagi Meeyam Leimakhong Army camp tamna thomsinnarakhi tongan ba mafamdagi thomsinnarakhiba mairapaibi amadi JAC gi miyoi sing aduna 57 Mountain Division gi makok thongba official sing unagi haiduna checkpost da sentry taba security personnel sing haikhi adubu security force ki maikaidagi positive oiba response amata piraktabadagi khoishaonaraba Meeyam aduna Numityungba matungpung ani makhairom tarakpa aduaida Kanto Sabal de leiba Indian Army ki checkpost Barricade Thugaikhre ba honarakpadagi security personnel singa mairapaibi singa akanba mongda muknakhi adubu masing yamlaba mairapaibi sing aduna Army ki barricade namkhaiduna red zone manungda changsilaga khongjang changsinkhi khongjang loi sing aduna red zone manungda changsilaga khongjang changsinba horakpadagi Leimakhong kem manungdagi Ahenba Army personnel sing thoraktuna khongjang loi sing adu khongfam handokhinaba khangankhi adubu khongjang loi sing na khongfam handopagi mahut lambi mayaida famjinduna kholau kaya laubaga loinana 57 Mountain Division gi GOC Major General SS Kartikeya gi Effigy Puthokpa Mei Thakhre ngasi changsin kiba khongjang aduga mari leinana salai gi President Yumnam Ibethoi nahai Laishram Kamal Babu Leimakhong Army camp manungdagi mafam khangdana mangkhiba ase ngasiga tharaga numit mapani sure asu kuiraba matam ase fawbada Leimakhong de leiba 57 Mountain Division ge Indian Army singna Laishram Kamal Babu thiri haiduna leithokpa ase peningai oide Laishram Kamal Babu mangkhriba ase Leimakhong Army ge campus manungdagi mangkhibane mahak mangkhiba asigi tekchak pungnamak Indian Army gi GOC na logadabane Indian Army na masagi thodang lobagi mahut JAC ga wari sanasi hairaba fawba khangsin naduna leithokliba asi usitabani haina lowi Army camp tagi mi ama mangkhraga chayol ama helaba fawba langla langjil amata puthokpa ngamdaba asina kuki amadi Army anigi marakta aronba agenda ama leirabra haibase chingnadaba ngamde Laishram Kamal Babu athuba matamda Indian Army na puthorakadabane natrabade Kangladagi Assam Rifles tankhiba adugum Leimakhong dagi su Indian Army tanthoknaba akanba khongjang changsilagani haina mahana makatana phongdokhi Ngasi Kamal Babu mangi base ngasi ka taraga nui mapani sureba Kamal Babu gi nupi na kapase kui khang mangandeba mama ma waina Kamal Babu gi nupi na mani sidala aga thana la aga mana sidateng tha base mama ma wai khang mangandeba koi asina maram moraga athuma matamda nakoina army na pirakadabaneba maramdi nakoiga koki ga chawda nogda na leirabani na kari nakoina koki na ngamabaraba koki na kabumai tawsila baraba mafam asida leiribache aduna maram oraga athuma tamda piraktragati makhan kya gi khongjang changjalakani sida leiriba rupi meeyam che khoi Kamal Babu pirao hinga na matuna amate ko siyaroi siraga pirako siyaroi hinga pirakadabani sini akoina hari che Kangla de Meeyam thok thodok to haloi haidingai leite mafam asida Kangla de Meeyam tan khibi thodok to haloi haidingai leite aduga sarkar ju mi sira kan leiba tholakano paisa ga mate no JAC ju pasalo lobi garu JAC ju pasalo lobi garu pasa mate ngab da yaw kanu aduga sarkar ju mi gi pasa lepna ba da yaw bi rakano mi haibase maman nai dare bharat sarkar ne sengau thadar abanina paisa ya marang kai le ra ba khangtre haibase ai da thamjani gi sina tang sida